Barishna courta anticipatory bail Pibiyu Haijarakle. Tha asigi taraga marigi numidang athengbada Sega Road khwairakpam laikai laiba miyoi ama namduna pharaga punana bohonarakpadage laikai miyam sangduna nakal anigi marakta mungnarakpada mi faduna punana bohonarakhiba sing aduge maraktage miyoi kharan nongmai kapsilambada nupi yauna miyoi manga sokhiba thogdoki matangda Imphal PS na lokhalakpa case dage bail Pibiyu haina Hana BJYM की प्रेसिडेंट ओइरंबा मनोहर मयुम बारिशना कोर्ट हाइजरखरे थौदोक अदुगी मतंगदा पुलिसना केस FIR नंबर 814 क्लोज 10 ऑफ 2023 अंडर सेक्शन 188 307 306 364 34 IPC अमसुंग 25 क्लोज 1B आर्म्स एक्ट रजिस्टर तौदुना लौखतखिबने केस असिदगी महाकपो एंटिसिपेटरी बेल पीबीयू हाइना Uripok Sairap Court Complex da laiba District and Session Judge Imphal West ki court ta prayer tawrakibane mahaki prayer matungina court asine anticipatory bail case number 79 of 2023 laukhatkibaga loinana mahangna anticipatory bail PBU haijarakiba siga mari leinana court na police ki maiki dage report pirak na bakhangan khre police na report pirak laba matungda mahaki prayer ase khanabagi hearing tha asigi kuntaruk ta pangthokani haire Panba yabadi case asida senabani haiba miyoy ane police na faraga numitarani ki police custody lawduna wahong pahong satharagливane adum moy namak thogdok asida sisinakiba nongmai sing yauna atopa senaba miyoy sing phagat pangamdana lairakливane Kaksing district ta anauba pambi makhal ama thengnare anauba plant species kurkuma Kaksing jense puthokre laiwa kasigi awang nongpok state singi manungda han boina kurkuma Kaksing jense haina khangnaraba anauba plant species ama Kaksing district tagi puthokre haire anauba plan asi puthokpagi matangda Manipur University ge Department of Life Sciences ke researcher Dr. L Bidyalaima Dr. R.K. Kishore amasung Professor Z.J. Sharma amasung Kwaklei N Khongun Melai Orchids Private Limited nasu tha asigi taraga mathoida Nordic Journal of Botany dasu anauba plant species asigi matangda phongdokre haire Ukhrul yauna Manipur gi district marida African swine fever laichat leire Manipur laingang compensation scheme sembi dabana longmi sing penadre Imphal West district ki iroi sembada leiba Central Agricultural University ki College of Agriculture ge All India Coordinated Research Project on Pig ki farm da sikhiba okta African swine fever confirm tawkhraba matungda Imphal East Ukhrul Kaksing amasung Bisnupur district tagi laurakhiba Asiba oki sample sing test tawbadasu African swine fever positive oiramle Manipur da Amur Falcon thunglaba hore chahi khudingi Manipur gi Tamenglong district yauna awang nongpok state singda October thagi ani suba chayol dage chaktariba migratory bird Amur Falcon Manipur da thungba hore